ꯃꯊꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ C.H. ꯔꯨꯍꯥꯅꯤ. ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ. ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯌꯨꯛ ꯑꯉꯟꯕꯅꯤ. ꯂꯩꯃ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯆꯥ ꯂꯣꯜꯂꯤ. ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯤꯜꯚꯤꯌꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯕ ꯍꯧꯗꯣꯛꯏ. ꯂꯩꯃ: ꯆꯥꯎꯕ, ꯁꯦ ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ. ꯁꯤꯜꯚꯤꯌꯥ ꯃꯃꯤꯠꯇꯤ ꯇꯨꯝꯂꯤ, ꯈꯣꯟꯖꯦꯜ ꯀꯟꯅ: ꯁꯛꯊꯤꯕꯤꯁꯥ, ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ. ꯂꯩꯃꯅ: ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯅꯪ ꯗꯥꯝꯆꯥ ꯂꯥꯛꯑꯦꯀꯣ. ꯁꯤꯜꯚꯤꯌꯥ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯗꯥꯝꯆꯥꯗꯤ ꯀꯗꯥꯏ? ꯑꯩ ꯉꯁꯥꯏꯅ ꯍꯧꯒꯠꯂꯦꯅ ꯍꯥꯏꯌꯨꯀꯣ ꯃꯃꯥ. ꯂꯩꯃ ꯅꯣꯛꯂꯒ: ꯑꯩꯈꯣꯏꯕꯨꯗꯤ ꯀꯤꯕꯩ ꯋꯥꯒ ꯂꯩꯇꯦꯕ, ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯀꯤꯔꯤꯕꯁꯦ ꯗꯥꯝꯆꯥꯇꯅꯦꯕ. ꯁꯤꯜꯚꯤꯌꯥꯅ ꯀꯦꯁꯤꯟꯅꯔꯒ: ꯑꯍꯣꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯇꯥꯊꯣꯛꯎꯔꯣ, ꯃꯃꯥꯅꯅꯦ ꯆꯥ ꯍꯩꯕꯤꯔꯝꯂꯒꯦ. ꯁꯤꯜꯚꯤꯌꯥ ꯇꯟꯅ ꯇꯟꯅ ꯍꯧꯒꯠꯂꯛꯏ. ꯁꯤꯜꯚꯤꯌꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ. ꯃꯥꯅ ꯑꯇꯣꯝꯕꯤꯅꯤ. ꯑꯇꯣꯝꯕꯤ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯦꯖꯩ. ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯑꯅꯤꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ. ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥ ꯊꯛꯃꯤꯟꯅꯩ. ꯆꯤꯡꯂꯦꯟ: ꯆꯥꯎꯕ, ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ, ꯍꯣꯁꯇꯦꯜꯗ ꯆꯠꯂꯁꯤꯅꯦ. ꯁꯦꯛꯁꯟ ꯍꯧꯔꯕꯅꯤ, ꯁꯤꯗ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤꯅꯦ. ꯁꯤꯜꯚꯤꯌꯥ: ꯅꯣꯏꯅꯅꯦ ꯑꯩꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯁꯦ ꯀꯂꯛꯇꯅ ꯇꯧꯔꯤꯅꯦꯕ. ꯊꯧꯕꯅ ꯑꯃꯨꯛ: ꯀꯂꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯁꯤꯗ ꯗꯥꯆꯧ ꯏꯕꯥꯅꯤꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ. ꯕꯕꯥꯁꯨ ꯃꯁꯥꯒ ꯐꯠꯇꯕꯁꯤꯗ ꯅꯪꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯨ ꯅꯪ ꯂꯣꯏ ꯇꯧꯕꯅꯤ. ꯍꯣꯁꯇꯦꯜꯗ ꯂꯩꯕꯅ ꯐꯗꯧꯔꯤꯅꯤ, ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯁꯦꯀꯦꯟꯗꯔꯤ ꯂꯩꯕꯁꯨ ꯅꯠꯇꯦ. ꯁꯅꯥꯍꯜ: ꯆꯨꯝꯃꯤ, ꯅꯈꯣꯏꯒꯤ ꯗꯥꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯦ. ꯁꯤꯜꯚꯤꯌꯥ: ꯌꯥꯔꯦ ꯁꯛꯊꯤꯕꯤꯁꯥ, ꯅꯣꯏꯒꯤꯅꯦ ꯅꯒꯨꯟ ꯂꯣꯏꯅ ꯈꯪꯉꯤ. ꯂꯩꯃꯅ ꯑꯃꯨꯛ: ꯐꯖꯔꯦ ꯐꯖꯔꯦ, ꯏꯆꯥꯗꯅꯤ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯐꯖꯩꯅꯦ ꯑꯩꯗꯤ, ꯑꯩꯅ ꯁꯛ ꯐꯖꯩꯁꯦ ꯕꯕꯥ ꯂꯧꯕꯒꯤꯅꯤ. ꯃꯃꯥ ꯍꯦꯛ ꯂꯧꯔꯝꯃꯕ ꯑꯩꯁꯦ ꯌꯦꯡꯕ ꯌꯥꯔꯔꯣꯏ ꯀꯣ ꯕꯕꯥ. ꯁꯅꯥꯍꯜꯅ: ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯊꯧꯕꯅ ꯑꯃꯨꯛ: ꯑꯉꯥꯡ ꯅꯪ ꯆꯩ ꯂꯥꯛꯀꯅꯤ. ꯅꯁꯛꯇꯨꯒ, ꯃꯤ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯩꯅꯣ, 11 ꯀꯥꯗꯧꯔꯁꯤꯕꯨ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯤꯜꯚꯤꯌꯥ ꯍꯣꯁꯇꯦꯜ ꯆꯠꯅꯕꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤ. ꯂꯩꯃ: ꯆꯥꯎꯕ, ꯅꯪꯅ ꯑꯥꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠ ꯆꯩ ꯃꯈꯩꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯣꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯀꯥꯎꯅꯅꯤ. ꯁꯤꯜꯚꯤꯌꯥꯅ: ꯃꯃꯥ, ꯑꯩꯒꯤ ꯇꯥꯋꯦꯜꯗꯨꯗꯤ? ꯁꯤꯗ ꯂꯩꯔꯦꯁꯦ, ꯑꯩ ꯍꯥꯞꯆꯤꯜꯂꯒꯦ. ꯅꯣꯏ ꯑꯩ ꯍꯌꯦꯡ ꯆꯠꯈ꯭ꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ. ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ, ꯅꯪꯒꯤ ꯅꯍꯩꯒꯤ ꯅꯠꯇ꯭ꯔꯣ ꯆꯠꯀꯗꯧꯔꯤꯕꯁꯦ? ꯑꯗꯣ ꯅꯪ ꯃꯤꯒꯗꯤ ꯈꯠꯅꯅꯨꯀꯣ, ꯅꯪꯒꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ. ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ. ꯂꯩꯁꯥꯕꯤ ꯌꯥꯝꯅ ꯁꯥꯅꯤꯡꯕꯒꯤ ꯋꯥꯔꯣ? ꯀꯩꯅꯣ, ꯑꯩ ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯕꯨ ꯅꯨꯄꯥꯅꯒ ꯀꯣꯏ. ꯊꯧꯕ ꯊꯣꯡꯖꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ. ꯊꯧꯕꯅ: ꯅꯨꯄꯥ ꯀꯔꯤ, ꯃꯈꯥ ꯇꯥꯔꯛꯑꯣ. ꯁꯤꯜꯚꯤꯌꯥ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯉꯩꯁꯤꯗ. ꯂꯩꯃ: ꯀꯩꯗꯧꯔꯕ? ꯅꯊꯟꯇ ꯆꯣꯏꯔꯣ ꯂꯣꯜꯂꯤꯗꯨꯕꯨ? ꯉꯁꯥꯏꯗꯒꯤꯗꯤ ꯉꯔꯥꯛꯄꯤꯗꯧꯅ ꯂꯥꯛ ꯂꯥꯛꯇꯅ ꯈꯨꯝꯗꯥꯏꯅꯦ. ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯁ, ꯑꯩꯗꯤ ꯇꯨꯝꯖꯍꯧꯔꯒꯦ, ꯍꯌꯦꯡꯅꯦ ꯍꯣꯁꯇꯦꯜ ꯆꯠꯂꯝꯗꯥꯏꯗ ꯍꯧꯗꯣꯔꯛꯑꯣ. ꯊꯧꯕ: ꯁꯛꯊꯤꯕꯤ, ꯇꯨꯝꯃꯣ ꯌꯥꯔꯦ. ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯣ?
ꯊꯧꯕ ꯁꯤꯜꯕꯤꯌꯥꯗ ꯐꯨꯗꯣꯏꯒꯤ ꯇꯥꯟꯅꯩ ꯁꯤꯜꯕꯤꯌꯥꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯤ ꯗꯥꯝꯆꯥ ꯑꯩꯗꯤ ꯍꯦꯛ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯐꯨꯗ ꯐꯨꯔꯛꯑꯣ ꯑꯩꯗꯤ ꯀꯞꯆꯅꯤ ꯀꯞꯄꯨꯅ ꯅꯪꯅ ꯀꯞꯄꯗꯨꯅꯤ ꯑꯩꯅ ꯌꯦꯡꯉꯒ ꯅꯣꯛꯇꯣꯏꯁꯤ ꯊꯧꯕꯅ ꯁꯤꯜꯕꯤꯌꯥꯒꯤ ꯃꯅꯥꯗꯣ ꯂꯥꯝꯃꯒ ꯆꯤꯡꯏ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯅ ꯑꯕꯣꯛ ꯌꯥꯝ ꯁꯥꯅꯤꯡꯈꯣꯕ ꯗꯥꯝꯆꯥ ꯅꯥꯌꯦ ꯊꯥꯗꯣꯛꯑꯣ ꯑꯩ ꯀꯞꯄꯛꯎꯔꯥ ꯀꯞꯄꯨꯅ ꯂꯩꯃꯅ ꯑꯃꯨꯛ ꯊꯧꯕ ꯊꯥꯗꯣꯛꯑꯁꯦ ꯑꯉꯥꯡꯁꯦ ꯍꯌꯦꯡ ꯆꯠꯈ꯭ꯔꯗꯧꯕꯅꯦꯕ ꯊꯧꯕꯅ ꯁꯤꯜꯕꯤꯌꯥꯒꯤ ꯃꯅꯥꯗꯣ ꯊꯥꯗꯩ ꯑꯃꯗꯨꯁꯨ ꯁꯥꯎꯁꯤꯟꯅꯔꯒ ꯄꯩꯊꯣꯛꯑꯒ ꯂꯩ ꯁꯛꯊꯤꯕꯤ ꯑꯦ ꯅꯠꯇꯦ ꯆꯥꯎꯕ ꯗꯥꯝꯆꯥꯗ ꯁꯥꯎꯔꯅꯨ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯍꯌꯦꯡꯅꯦ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯗꯥꯝꯆꯥꯗꯁꯨ ꯅꯥꯗꯣ ꯂꯩꯒꯦ ꯑꯗꯨꯒꯅꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯒꯦ ꯗꯥꯝꯆꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯊꯧꯕꯅ ꯁꯤꯜꯕꯤꯌꯥꯒꯤ ꯃꯃꯥꯏꯗ ꯁꯤꯛꯏ ꯑꯗꯨꯒ ꯍꯣꯏꯑꯕ ꯑꯩꯒꯤ ꯏꯆꯜ ꯐꯖꯕꯤꯅꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯍꯌꯦꯡꯅꯦ ꯗꯥꯝꯆꯥꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯗꯣꯏꯅꯤ ꯀꯣ ꯁꯛꯊꯤꯕꯤ ꯅꯠꯇꯦ ꯐꯖꯕꯤ ꯍꯥꯏꯕ ꯗꯥꯝꯆꯥ ꯑꯃꯨꯛ ꯍꯟꯅꯅꯦ ꯁꯛꯊꯤꯕꯤ ꯍꯥꯏꯔꯔꯣꯏ ꯁꯤꯜꯕꯤꯌꯥ ꯃꯈ꯭ꯋꯥꯡ ꯃꯦꯜꯂꯒ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯑꯒ ꯊꯧꯕꯗ ꯌꯦꯡꯉꯤ ꯊꯧꯕꯁꯨ ꯅꯣꯛꯈꯤ ꯊꯣꯛꯈꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯁꯛꯊꯤꯕꯤ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤ ꯁꯤꯜꯕꯤꯌꯥ ꯁꯥꯎꯅ ꯃꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯂꯪꯏ ꯂꯩꯃ ꯃꯣꯟ ꯑꯗꯨ ꯈꯨꯡꯀꯠꯂꯒ ꯅꯪꯅꯅꯦ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯗꯨꯗꯅꯦ ꯗꯥꯝꯆꯥ ꯍꯣꯏꯅꯅꯦ ꯁꯨꯝ ꯂꯛꯅꯔꯤꯗꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯁꯤꯜꯕꯤꯌꯥ ꯀꯧꯕ ꯀꯥꯗ ꯆꯪꯂꯛꯏ ꯁꯤꯜꯕꯤꯌꯥ ꯐꯃꯨꯡꯗ ꯎꯡꯗꯨꯅ ꯐꯝꯃꯤ ꯆꯥꯎꯕ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯆꯥꯛꯁꯪꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯊꯧꯕ ꯃꯆꯜꯕꯨ ꯂꯛꯅꯖꯔꯒ ꯍꯔꯥꯎꯖꯔꯤꯕꯅꯤ ꯁꯤꯜꯕꯤꯌꯥꯒꯤ ꯄꯨꯈꯝꯗꯒꯤ ꯉꯥ ꯃꯇꯨꯝ ꯑꯗꯨ ꯂꯧꯏ ꯁꯤꯜꯕꯤꯌꯥꯅ ꯑꯣ ꯍꯧꯔꯕ ꯑꯃꯨꯛ ꯆꯥꯛ ꯑꯝꯇ ꯆꯥꯔꯣ ꯄꯨꯈꯝ ꯑꯗꯨ ꯏꯟꯊꯣꯛꯂꯒ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯊꯧꯕ ꯁꯣꯔꯤ ꯗꯥꯝꯆꯥ ꯂꯥꯟꯖꯔꯦꯕ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯍꯥꯞꯄꯤꯔꯒꯦꯁꯤ ꯆꯤꯡꯂꯦꯟ ꯁꯨꯝ ꯑꯉꯥꯡꯁꯤꯗ ꯂꯛꯅꯕꯤꯔꯒ ꯂꯩꯔꯦꯅꯦ ꯆꯥꯎꯕ ꯆꯥꯔꯣ ꯗꯥꯝꯆꯥꯒꯤꯁꯨ ꯍꯥꯞꯄꯤꯁꯦ ꯑꯩꯒꯤꯁꯨ ꯍꯥꯞꯄꯒꯦ ꯆꯥꯔꯣ ꯆꯥꯔꯣꯏ ꯑꯝꯇ ꯌꯥꯔꯔꯣꯏ ꯈꯪꯗꯅ ꯊꯧꯕꯅ ꯊꯦꯝꯕꯤꯔꯒ ꯆꯥꯛ ꯑꯃꯨꯛ ꯏꯟꯕꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯍꯣꯁꯇꯦꯜ ꯆꯠꯅꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯕꯨꯡ ꯑꯅꯤꯗꯁꯨ ꯈꯨꯔꯨꯝꯃꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯈꯨꯔꯨꯝꯃꯤ ꯁꯅꯥꯍꯜ ꯌꯥꯔꯦ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯆꯥꯊꯣꯏꯕꯤ ꯕꯕꯥꯁꯨ ꯃꯔꯛꯇ ꯂꯥꯛꯇꯣꯏꯅꯤ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯊꯧꯕ ꯏꯃꯥꯒ ꯅꯪꯒ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯊꯧꯕꯅ ꯍꯣꯏ ꯗꯥꯆꯧ ꯑꯁꯨꯝꯅ ꯊꯧꯕꯒ ꯂꯩꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯜꯕꯤꯌꯥꯅ ꯂꯩꯒꯗꯕ ꯍꯣꯁꯇꯦꯜ ꯃꯐꯝꯗ ꯂꯥꯛꯏ ꯍꯣꯁꯇꯦꯜ ꯌꯧꯕꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯪꯂꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯊꯧꯕ ꯑꯪꯀꯜ ꯏꯆꯟꯅꯨꯄꯤꯁꯦ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ ꯑꯣ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯑꯪꯀꯜ ꯁꯥꯔꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯕꯅꯤ ꯃꯅꯨꯡ ꯆꯪꯂꯛꯏ ꯑꯣꯖꯥꯗꯨꯁꯨ ꯊꯣꯛꯂꯛꯏ ꯏꯕꯣꯍꯜ ꯏꯕꯦꯝꯃꯁꯤꯔꯥ ꯊꯧꯕ ꯃꯥꯅꯤ ꯁꯥꯔ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯁꯥꯔ ꯁꯤꯜꯕꯤꯌꯥ ꯀꯧꯏ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯗꯥꯝꯆꯥ ꯅꯪꯅ ꯁꯛꯊꯤꯕꯤ ꯍꯥꯏꯕꯗꯣ ꯁꯥꯔꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯏꯕꯣꯍꯜ ꯅꯣꯛꯂꯒ ꯃꯆꯤꯜ ꯃꯈꯥꯒꯁꯤꯅ ꯍꯩꯔꯤꯕ ꯗꯣꯡ ꯉꯥꯡꯕꯤꯅꯤꯅꯦ ꯍꯦꯛꯇ ꯊꯧꯕꯅ ꯑꯃꯨꯛ ꯁꯥꯔ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ ꯃꯃꯥꯏꯁꯨ ꯌꯥꯝ ꯊꯛꯄꯅꯤ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯂꯩꯒꯗꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯔꯦꯕꯦꯀꯥ ꯃꯥꯁꯤ ꯅꯪꯒꯤ ꯔꯨꯝꯃꯦꯠ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯑꯅꯧꯕ ꯂꯥꯛꯄꯅꯤ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯔꯦꯕꯦꯀꯥ ꯍꯣꯏ ꯅꯦꯅꯦ ꯔꯦꯕꯦꯀꯥꯁꯨ ꯌꯥꯎꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯃꯤꯟꯅꯩ
ꯂꯩꯃ ꯕꯦꯃꯥ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯈꯟꯅ ꯆꯩꯅꯒꯅꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕꯅꯤ ꯅꯣꯏ ꯃꯁꯦꯜ ꯁꯥꯎꯅꯒꯅꯨꯀꯣ ꯔꯦꯕꯦꯀꯥ ꯍꯣꯏ ꯃꯃꯥ ꯁꯤꯜꯕꯤꯌꯥꯅ ꯑꯩ ꯁꯤꯜꯕꯤꯌꯥ ꯀꯧꯋꯦ ꯂꯩꯃꯁꯨ ꯆꯠꯅꯕ ꯊꯣꯛꯂꯩ ꯁꯤꯜꯕꯤꯌꯥ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥ ꯅꯨꯡꯇꯤꯒꯤ ꯑꯩ ꯎꯅꯕ ꯂꯥꯛꯎꯀꯣ ꯂꯥꯛꯇꯣꯏꯅꯤ ꯃꯃꯥ ꯆꯠꯂꯒꯦꯀꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯔꯦꯕꯦꯀꯥ ꯁꯤꯜꯕꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯤꯜꯕꯤꯌꯥ ꯅꯣꯏ ꯃꯃꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯐꯖꯩꯁꯦ ꯁꯤꯜꯕꯤꯌꯥꯅ ꯑꯃꯨꯛ ꯐꯖꯕꯅꯦ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯃꯃꯥꯗꯅꯦ ꯁꯛꯊꯤꯕꯤꯅ ꯑꯗꯨꯝ ꯂꯛꯅꯩ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯑꯗꯨ ꯍꯪꯉꯛꯀꯅꯤꯁꯦ ꯑꯩꯅꯅꯦ ꯈꯔ ꯄꯤꯛꯄꯁꯤꯗ ꯃꯃꯥ ꯍꯣꯏꯅ ꯆꯥꯎꯕꯅ ꯀꯧꯔꯤꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯜꯕꯤꯌꯥꯒ ꯔꯦꯕꯦꯀꯥꯒ ꯁ꯭ꯀꯨꯜ ꯂꯥꯛꯃꯤꯟꯅꯔꯛꯏ ꯔꯦꯕꯦꯀꯥ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯥꯈꯩꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦ ꯁꯤꯜꯕꯤꯌꯥ ꯃꯈ꯭ꯌꯥꯇꯣ ꯂꯣꯏꯅ ꯁꯦꯒꯥꯏꯒꯦꯅꯦ ꯀꯥꯔꯟꯒ ꯇꯥꯔꯛꯁꯅꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯁꯤꯜꯂꯛꯂꯦ ꯔꯨꯝꯃꯦꯠꯇ ꯑꯣꯏꯕ ꯅꯠꯇꯅ ꯀ꯭ꯂꯥꯁꯁꯨ ꯃꯥꯟꯅꯔꯝꯃꯤ ꯁꯦꯛꯁꯟꯁꯨ ꯑꯅꯤꯃꯛ ꯄꯨꯜꯂꯝꯃꯤ ꯀ꯭ꯂꯥꯁꯔꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯤꯜꯕꯤꯌꯥꯅ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯅꯨꯄꯥ ꯑꯃꯒꯤ ꯀꯣꯛꯀ ꯋꯥꯏꯁꯤꯟꯅꯩ ꯁꯤꯜꯕꯤꯌꯥ ꯁꯥꯎꯅ ꯍꯦ ꯁꯛꯊꯤꯕ ꯕꯣꯏꯅꯥꯎ ꯏꯉꯛ ꯉꯛꯅ ꯁꯤꯜꯕꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯃꯤꯠꯇꯣ ꯌꯦꯡꯉ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯍꯥ ꯀꯣꯂꯔꯗꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏ ꯔꯦꯕꯦꯀꯥ ꯁꯤꯜꯕꯤꯌꯥ ꯊꯥꯗꯣꯛꯑꯁꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯕꯣꯏꯅꯥꯎ ꯎꯍꯧꯗ꯭ꯔꯗꯤ ꯎꯍꯧꯗ꯭ꯔꯦ ꯅꯨꯄꯤꯅꯅꯦ ꯌꯥꯝꯅ ꯀꯥꯛꯀꯅꯨ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯅꯍꯥꯟꯒꯩꯗꯤ ꯎꯗꯦ ꯑꯅꯧꯕꯔꯥ ꯔꯦꯕꯦꯀꯥꯅ ꯈꯨꯝꯂꯩ ꯃꯥꯅꯤ ꯉꯁꯤꯗ ꯂꯥꯛꯄꯅꯤ ꯅꯪꯉꯣꯟꯗ ꯍꯪꯕ꯭ꯔꯣ ꯑꯩꯅ ꯔꯦꯕꯦꯀꯥꯅ ꯁꯤꯜꯕꯤꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯕꯦꯟꯁꯇ ꯃꯕꯥꯅꯤ ꯐꯝꯃꯤꯟꯅꯩ ꯔꯦꯕꯦꯀꯥ ꯅꯪꯁꯨ ꯈꯨꯐꯥꯎꯗꯤꯕ ꯑꯄꯤꯛꯄ ꯃꯤꯁꯦ ꯂꯥꯏꯔꯨꯅꯣꯗꯣ ꯅꯪꯉꯣꯟꯗ ꯌꯦꯛꯊꯣꯛꯏ ꯁꯤꯜꯕꯤꯌꯥ ꯃꯥꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗꯗꯤ ꯑꯣ ꯅꯪꯁꯦ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯗꯅ ꯅꯨꯄꯥ ꯑꯣꯏꯗꯧꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯑꯣꯏꯔꯝꯇꯥꯏ ꯋꯥꯊꯤꯗꯤ ꯅꯪꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯀꯥꯛꯄꯅꯤ ꯃꯁꯥꯅꯦꯅ ꯏꯄꯥ ꯄꯥꯈꯩ ꯃꯁꯝꯗꯨꯒ ꯒꯨꯂꯤ ꯆꯥꯕ ꯍꯦꯛ ꯃꯥꯜꯂꯤ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯗꯨꯅ ꯁꯨꯇꯤ ꯊꯥꯅꯔꯛꯏ ꯔꯦꯕꯦꯀꯥꯒ ꯁꯤꯜꯕꯤꯌꯥꯒꯁꯨ ꯂꯥꯛꯃꯤꯟꯅꯔꯛꯏ ꯕꯣꯏꯅꯥꯎ ꯍꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯕꯣꯏꯅꯥꯎ ꯃꯁꯛꯇꯤ ꯐꯖꯩꯌꯦ ꯚꯥꯏ ꯑꯀꯥꯁꯅ ꯑꯃꯨꯛ ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯦꯡꯖꯔꯒꯦ ꯕꯣꯏꯅꯥꯎ ꯌꯥꯔꯣꯏ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ ꯑꯀꯥꯁ ꯃꯃꯥꯟꯅꯕꯤꯁꯤ ꯑꯣꯏꯅ ꯇꯥꯔꯗ꯭ꯔꯅꯦ ꯑꯩꯕꯣ ꯕꯣꯏꯅꯥꯎꯈꯣꯏꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯒ ꯁꯤꯜꯕꯤꯌꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯕꯣꯏꯅꯥꯎꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯆꯠꯂꯤꯗꯣ ꯁꯤꯜꯕꯤꯌꯥ ꯉꯁꯥꯏ ꯃꯀꯣꯛꯇ ꯋꯥꯏꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯅꯤꯡꯕꯒ ꯃꯩ ꯍꯧꯔꯦ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯀꯟꯅ ꯆꯠꯅꯤꯡꯉꯒ ꯆꯠꯅꯤ ꯇꯞꯅ ꯆꯠꯅꯤꯡꯉꯒ ꯆꯠꯅꯤ ꯀꯨꯁꯤꯅꯦ ꯑꯦ ꯀꯩ ꯈꯨꯐꯥꯎꯅꯣ ꯁꯤꯗꯤ ꯅꯨꯄꯤ ꯐꯅꯌꯥꯝꯗꯤ ꯊꯦꯡꯅꯔꯦ ꯅꯪꯗꯧꯅ ꯀꯥꯛꯄꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯑꯀꯥꯁꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯌꯥꯝ ꯀꯥꯛꯏꯁꯤꯕꯣ ꯁꯤꯜꯕꯤꯌꯥꯅ ꯕꯣꯏꯅꯥꯎꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯇꯧꯔꯛꯀꯅꯣ ꯅꯨꯄꯥꯅꯤ ꯀꯥꯏꯅꯅꯦ ꯀꯤꯕꯤꯗꯧ ꯂꯩꯇꯦ ꯁꯤꯜꯕꯤꯌꯥꯅ ꯔꯦꯕꯦꯀꯥ ꯃꯕꯥꯅꯤꯃꯛ ꯆꯠꯈꯤ ꯕꯣꯏꯅꯥꯎ ꯁꯥꯎꯅ ꯋꯥꯟꯗꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯁꯤꯜꯕꯤꯌꯥꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ 2 days ꯍꯣꯁꯇꯦꯜ ꯌꯧꯕꯒ ꯁꯤꯜꯕꯤꯌꯥ ꯁꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈꯤ ꯐꯤ ꯍꯣꯡꯗꯣꯛꯇꯈꯩ ꯐꯝꯗꯨꯅ ꯂꯩ ꯔꯦꯕꯦꯀꯥ ꯉꯁꯤꯗꯣ ꯁ꯭ꯀꯨꯜ ꯆꯠꯇ ꯉꯥꯏꯔꯤ ꯅꯪꯁꯨ ꯈꯨꯐꯥꯎꯗꯤ ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯔꯤꯚꯦꯟꯁ ꯑꯃꯨꯛ ꯂꯧꯔꯛꯇꯅꯕ ꯁꯤꯜꯕꯤꯌꯥ ꯅꯪ ꯀꯤꯔꯤꯔꯣ ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯏꯕꯨꯡ ꯑꯅꯤ ꯂꯩ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯀꯤꯕꯤꯗꯦꯗ
ꯑꯩꯒꯤ ꯏꯇꯥ ꯁꯛ ꯐꯖꯕꯤ ꯃꯤꯅ ꯍꯦꯟꯖꯟ ꯌꯥꯗꯕꯤ ꯑꯃ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯀꯅꯥ ꯀꯤꯗꯣꯏꯅꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯩ ꯃꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯔꯤ. ꯁꯅꯥꯍꯜ: ꯆꯥꯛꯁꯦ ꯏꯆꯥ ꯆꯥꯁꯤꯟꯕ ꯌꯥꯗ꯭ꯔꯦꯗ. ꯂꯩꯃꯅ: ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯣ ꯃꯣꯏꯕꯥ? ꯏꯟꯖꯥꯡꯕꯨꯗꯤ ꯌꯥꯝꯅ ꯍꯥꯎꯏꯗ. ꯌꯦꯟ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯆꯥꯎꯕ ꯌꯥꯎꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯏꯆꯥꯗꯣ ꯂꯩꯔꯗꯤ ꯌꯨꯝ ꯑꯁꯦ ꯄꯨꯝꯅꯤꯟ ꯅꯤꯟꯕꯅꯤ. ꯊꯧꯕ ꯆꯥꯛ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯑꯗꯨ ꯃꯆꯜ ꯄꯜꯂꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩ. ꯆꯤꯡꯂꯦꯟꯅ: ꯊꯧꯕ, ꯀꯩꯗꯧꯔꯦ? ꯆꯥꯔꯣꯗꯅ. ꯊꯧꯕꯅ: ꯆꯥꯎꯕꯗꯨꯕꯨ ꯍꯩꯅꯔꯝꯒꯗ꯭ꯔꯣ ꯑꯥꯗ? ꯆꯤꯡꯂꯦꯟ: ꯀꯩꯁꯨ ꯈꯟꯖꯜꯂꯨꯅꯨ. ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ. ꯃꯤꯔꯛ ꯈꯔ ꯇꯤꯜꯂꯒ ꯁꯤꯡꯕ ꯍꯦꯟꯗꯣꯏꯅꯤ. ꯁꯣꯝꯗꯁꯨ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯆꯥꯛ ꯂꯧꯕ ꯊꯣꯛꯅꯔꯛꯏ. ꯁꯤꯜꯚꯤꯌꯥ: ꯃꯇꯥꯎꯕꯤ, ꯑꯩꯈꯣꯏ ꯔꯨꯝꯗ ꯆꯥꯛ ꯄꯨꯔꯛꯑꯒ ꯆꯥꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯔꯦꯕꯤꯀꯥ: ꯌꯥꯏꯌꯦ, ꯀꯩꯒꯤꯅꯣ? ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯆꯥꯛ ꯆꯥꯕꯁꯦ ꯑꯩ ꯍꯩꯅꯗꯦꯕ. ꯔꯨꯝꯗ ꯑꯗꯨꯝ ꯆꯥꯁꯦ. ꯃꯕꯥꯅꯤꯁꯨ ꯃꯤ ꯃꯌꯥꯝ ꯀ꯭ꯌꯨ ꯂꯦꯞꯄ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄ ꯌꯥꯎꯏ. ꯁꯦꯂꯤ: ꯑꯦ, ꯀꯔꯣꯝꯗꯩꯅꯣ? ꯄꯤꯛꯇ꯭ꯔꯨ ꯑꯃ ꯌꯥꯎꯔꯤꯁꯤꯅ. ꯃꯥꯔꯇꯤꯅꯥ: ꯑꯅꯧꯕꯅꯤ, ꯉꯔꯥꯡꯗ ꯂꯥꯛꯄꯅꯤ. ꯄꯤꯛꯆꯔꯁꯨ ꯃꯤ ꯐꯖꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯊꯤꯅ ꯍꯦꯜꯂꯤ. ꯁꯦꯂꯤꯅ ꯑꯃꯨꯛ: ꯀꯔꯤꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯄꯤꯛꯆꯔꯁꯨꯅꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ. ꯀꯤꯟ ꯆꯥꯅꯤ, ꯑꯩꯅ ꯐꯖꯕ ꯍꯦꯜꯂꯤ. ꯃꯥꯔꯇꯤꯅꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯁꯛꯇꯥ ꯑꯁꯤꯒ ꯐꯖꯕꯤꯅ ꯁꯥꯅꯤꯡꯂꯤꯕ. ꯆꯥꯛ ꯃꯊꯪ ꯃꯊꯪ ꯂꯧꯗꯨꯅ ꯆꯥꯕ ꯈꯔ ꯌꯥꯎ. ꯃꯥꯒꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯒ ꯆꯥꯕꯁꯨ ꯌꯥꯎꯏ. ꯔꯦꯕꯤꯀꯥ ꯍꯣꯏꯁꯨ ꯃꯣꯏꯒꯤ ꯔꯨꯝꯗ ꯄꯨꯔꯛꯇꯨꯅ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟ ꯑꯃꯨꯛ ꯐꯦꯡꯉꯤ. ꯁꯦꯂꯤ ꯍꯣꯏꯁꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯡꯉꯤ. ꯁꯦꯂꯤ: ꯉꯁꯥꯏꯒꯤ ꯄꯤꯛꯇ꯭ꯔꯨꯗꯣ ꯑꯝꯇ ꯅꯩꯔꯨꯁꯤ ꯂꯥꯛꯑꯣ. ꯃꯃꯥꯟꯅꯕꯤ ꯑꯃꯅ: ꯏꯁ, ꯅꯪꯅ ꯀꯌꯥꯝ ꯆꯥꯎ ꯍꯦꯟꯈꯤꯗꯨꯅ ꯃꯤꯉꯣꯟꯗ ꯗꯨꯛ ꯁꯤꯗꯔꯤꯅꯣ? ꯃꯥꯔꯇꯤꯅꯥꯅ ꯑꯃꯨꯛ: ꯃꯥꯗꯤ ꯌꯥꯝ ꯆꯥꯎꯔꯤꯁꯤꯗꯤ, ꯒꯣꯕꯤꯟꯗꯥ ꯁꯦꯛ ꯃꯥꯜꯂꯤ. ꯁꯦꯂꯤ: ꯄꯤꯛꯄꯕꯨ ꯄꯤꯛꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ: ꯁꯥꯎꯖꯗꯦ. ꯃꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯈꯟꯒꯨꯝꯁꯤ. ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ. ꯁꯦꯂꯤ: ꯍꯣꯏ ꯂꯥꯛꯑꯣ ꯌꯥꯔꯦ, ꯃꯣꯏꯒꯤ ꯔꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ. ꯃꯥꯔꯇꯤꯅꯥ: ꯀꯗꯣꯝꯗ ꯂꯩꯖꯥꯅꯣ? ꯃꯃꯥꯟꯅꯕꯤꯗꯨꯅ: ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯑꯃꯇꯪ ꯂꯩꯕ ꯔꯨꯝꯗꯣ ꯑꯗꯨꯗ ꯃꯥꯁꯨ ꯂꯩꯔꯕꯅꯤ. ꯁꯦꯂꯤꯅ ꯑꯃꯨꯛ: ꯑꯦ, ꯑꯗꯨꯗꯤ ꯔꯦꯕꯤꯀꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯆꯥꯎ ꯍꯦꯟꯗꯕꯤ ꯑꯃ ꯂꯩꯕꯗꯨꯒ ꯄꯨꯜꯂꯕ? ꯆꯥꯟꯅꯕ ꯍꯥꯏꯗꯨꯅꯤ. ꯅꯣꯛ ꯅꯣꯛꯇꯅ ꯁꯤꯜꯚꯤꯌꯥ ꯍꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯁꯦꯂꯤꯅ: ꯑꯩꯈꯣꯏ ꯑꯝꯇ ꯆꯪꯖꯔꯛꯀꯦ. ꯔꯦꯕꯤꯀꯥ: ꯆꯪꯉꯛꯑꯣ, ꯊꯣꯡ ꯂꯣꯟꯗꯕꯅꯤ. ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯆꯪꯂꯛꯏ. ꯔꯦꯕꯤꯀꯥꯅ: ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ? ꯐꯃꯨꯡꯁꯤꯗ ꯍꯦꯛꯇ ꯐꯝꯗꯔꯛꯑꯣ. ꯁꯦꯂꯤꯗꯤ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯔꯛꯏ. ꯄꯤꯛꯇ꯭ꯔꯨ, ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯁꯤꯜꯚꯤꯌꯥ ꯁꯦꯂꯤꯗ ꯌꯦꯡꯉꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ: ꯁꯤꯜꯚꯤꯌꯥ ꯀꯧꯋꯦ, ꯁꯛꯊꯤꯕꯤ ꯅꯪꯗꯤ? ꯁꯦꯂꯤ ꯁꯛꯊꯤꯕꯤ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ: ꯁꯦꯂꯤ ꯀꯧꯋꯦ, ꯁꯛꯊꯤꯕꯤ ꯀꯧꯗꯦ. ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯁꯦꯂꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟ ꯅꯣꯛꯏ. ꯁꯤꯜꯚꯤꯌꯥ: ꯑꯩꯁꯨ ꯄꯤꯛꯇ꯭ꯔꯨ ꯀꯧꯗꯦ? ꯑꯦ, ꯁꯨꯝ ꯄꯤꯛꯄꯗꯨꯗ ꯀꯧꯕꯅꯤ ꯀꯩꯅꯣ. ꯑꯩꯁꯨ ꯅꯁꯛ ꯈꯔ ꯊꯤꯕꯗꯨꯗ ꯑꯩꯁꯨ ꯀꯧꯕꯅꯤ ꯀꯩꯅꯣ. ꯃꯥꯔꯇꯤꯅꯥ: ꯅꯕꯥꯅꯤꯁꯨ ꯃꯔꯩꯗꯤꯕ. ꯑꯩ ꯃꯥꯔꯇꯤꯅꯥ ꯀꯧꯋꯦ, ꯊꯧꯕꯥꯜꯗꯒꯤꯅꯦ. ꯃꯊꯪ ꯁꯛ ꯈꯪꯅꯩ. ꯁꯦꯂꯤ: ꯅꯪꯗꯤ ꯀꯩ ꯂꯝꯗꯩꯅꯣ? ꯁꯤꯜꯚꯤꯌꯥ: ꯑꯩꯗꯤ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯦ. ꯁꯦꯂꯤꯅ ꯑꯃꯨꯛ: ꯑꯗꯨꯗꯤ ꯂꯋꯥꯏꯗꯒꯤ? ꯁꯤꯜꯚꯤꯌꯥ: ꯍꯣꯏꯅꯦ, ꯂꯨꯈꯝ ꯃꯆꯥ. ꯈꯨꯡꯒꯪꯗꯤ ꯃꯤꯅ ꯂꯋꯥꯏ ꯍꯥꯏꯗꯨꯗ ꯍꯥꯏꯕꯅꯤꯗ.
ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯥꯡꯗꯅ ꯂꯩꯅꯔꯕꯣ? ꯃꯥꯔꯇꯤꯅꯥ, ꯁꯦꯂꯤ ꯂꯥꯎ, ꯑꯃꯨꯛ ꯃꯦꯃꯣꯏ ꯂꯥꯛꯑꯗꯤ ꯋꯥꯊꯤ ꯆꯥꯅꯔꯅꯤ꯫ ꯁꯦꯂꯤ ꯈꯣꯏꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯤꯜꯚꯤꯌꯥꯅ, ꯁꯛꯇꯥ ꯑꯁꯤꯒ ꯆꯣꯡꯈꯠꯂꯒꯅꯦ ꯈꯨꯃꯤꯠꯁꯤꯗ ꯀꯥꯎꯕ꯫ ꯔꯦꯕꯦꯀꯥꯗꯤ ꯁꯤꯜꯚꯤꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯟꯊꯒꯩ ꯅꯣꯛꯈ꯭ꯔꯦ꯫ ꯁꯛꯊꯤꯕꯤ, ꯀꯩꯅꯣ ꯅꯣꯛꯁꯤꯜꯂꯛꯏꯗꯤ? ꯔꯦꯕꯤꯀꯥ ꯃꯈꯨꯠ ꯑꯅꯤꯅ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯅꯣꯛꯅ ꯅꯣꯛꯅ, ꯑꯩꯗꯤ ꯀꯩꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯆꯣꯡꯈꯠꯂꯒ ꯈꯨꯃꯤꯠꯇ ꯀꯥꯎꯅꯤ ꯍꯥꯏꯅꯦ꯫ ꯅꯪꯗꯤ ꯄꯤꯛꯄꯅꯤꯅ ꯆꯣꯡꯈꯠꯂꯒꯅꯦ ꯈꯨꯃꯤꯠꯇꯨꯗ ꯀꯥꯎ ꯀꯥꯎ꯫ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯑꯃꯨꯛ ꯅꯣꯛꯈꯤ ꯁꯤꯜꯚꯤꯌꯥ ꯅꯣꯛꯅ ꯅꯣꯛꯅ꯫ ꯌꯥꯔꯦꯁꯦ, ꯃꯦꯝꯈꯣꯏ ꯂꯥꯛꯑꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯒꯅꯦ ꯇꯨꯝꯃꯁꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯣꯟꯗ, ꯏꯕꯣꯍꯜ, ꯊꯣꯛꯂꯛꯄꯅ ꯐꯔꯦꯗ, ꯁꯤꯗ ꯅꯃꯥꯒ ꯑꯩꯒꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯍꯣꯁꯇꯦꯜ ꯑꯁꯦ ꯌꯦꯡꯁꯤꯟꯅꯅꯕ꯫ ꯉꯥꯟꯕ, ꯗꯦꯠ 15ꯒꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯅꯤ, ꯃꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩꯌꯦ, ꯄꯥꯏꯍꯜꯂꯛꯀꯦ꯫ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯁꯦ ꯅꯆꯥꯅꯨꯄꯥꯅꯤ, ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ꯫ ꯔꯥꯅꯤ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯦ? ꯉꯥꯟꯕ, ꯂꯣꯏꯔꯦ ꯃꯃꯥ, ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯊꯕꯛ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ, ꯁꯤꯗ ꯂꯩꯒꯦꯁꯨ ꯃꯃꯥꯅ ꯌꯥꯔꯣꯏ꯫ ꯍꯦ, ꯌꯥꯔꯣꯏ, ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅꯦ, ꯐꯠ ꯍꯦꯛꯇ ꯊꯣꯛꯂꯣ꯫ ꯀꯔꯤꯒꯤ ꯊꯕꯛꯅꯣ? ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯁꯨꯔꯣꯟ ꯆꯥꯕ ꯀꯣꯟꯅꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯁꯇꯦꯜ ꯑꯁꯤꯗꯅꯦ ꯐꯖꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯐꯔꯦꯁꯦ ꯃꯃꯥ, ꯊꯝꯂꯒꯦ, ꯕꯕꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯆꯠꯇꯣꯏꯅꯤꯅꯦ, ꯊꯝꯃꯣ꯫ ꯏꯕꯣꯍꯜ, ꯃꯃꯥ, ꯏꯆꯥ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯩꯗꯤ꯫ ꯔꯥꯅꯤꯅ ꯑꯃꯨꯛ, ꯅꯪ ꯇꯔꯣ, ꯑꯩꯁꯨ ꯍꯔꯥꯎꯔꯤꯅꯤ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯆꯥꯒꯤ ꯃꯁꯛ ꯑꯗꯣ ꯎꯔꯛꯇ꯭ꯔꯤꯕꯁꯦ, ꯏꯆꯥ ꯂꯥꯛꯑꯒ ꯃꯁꯛ ꯄꯦꯟꯅ ꯌꯦꯡꯗꯧꯔꯤꯕꯅꯤ꯫ ꯍꯣ, ꯌꯦꯡꯉꯣ, ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯤꯜꯚꯤꯌꯥ ꯍꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯅꯔꯛꯏ꯫ ꯚꯦꯟꯗ ꯈꯔ ꯆꯠꯅꯈꯤ, ꯈꯣꯡꯅ ꯈꯔ ꯆꯠꯅꯈꯤ꯫ ꯁꯦꯂꯤ, ꯑꯣꯏ ꯄꯤꯛꯇ꯭ꯔꯨ, ꯁ꯭ꯀꯨꯜ ꯄꯨꯟꯗ꯭ꯔꯁꯨ ꯒꯦꯠ ꯐꯥꯎꯗꯤ ꯊꯣꯛꯃꯤꯟꯅꯕ ꯌꯥꯏꯅ꯫ ꯁꯤꯜꯚꯤꯌꯥ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯒ, ꯁꯛꯊꯤꯕꯤ, ꯅꯪ ꯑꯣꯏꯔꯦ, ꯌꯥꯏ, ꯂꯥꯛꯑꯣ꯫ ꯁꯛꯊꯤꯕꯤꯗꯣ ꯍꯥꯏꯔꯛꯀꯅꯣ, ꯑꯩ ꯁꯥꯎꯒꯦ ꯇꯧꯋꯦ꯫ ꯍꯣꯏ, ꯅꯣꯏꯗꯤ ꯚꯦꯟꯗ ꯆꯠꯇꯣꯏꯔꯣ? ꯅꯣꯏꯗꯤ ꯅꯛꯄꯅꯤꯅ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯣꯅꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯄꯥꯝꯖꯗꯦ, ꯚꯦꯟ ꯇꯣꯡꯕꯒ ꯉꯥꯔꯤ ꯅꯝꯕꯗꯧꯅ ꯅꯝꯗꯣꯏ ꯁꯔꯨꯛꯅꯦ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯆꯔꯒꯦ꯫ ꯄꯤꯛꯇ꯭ꯔꯨ, ꯅꯪ ꯉꯥꯡ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯚꯦꯟ ꯂꯥꯛꯑꯦ, ꯆꯠꯂꯒꯦ, ꯕꯥꯏ꯫ ꯁꯤꯜꯚꯤꯌꯥꯒ ꯔꯦꯕꯤꯀꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯏ꯫ ꯁꯤꯜꯚꯤꯌꯥ, ꯉꯔꯥꯡꯒꯤ ꯊꯨꯟ ꯁꯨꯡꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯃꯅꯤꯗꯣ, ꯕꯤꯠꯀ ꯇꯦꯛꯏ꯫ ꯔꯦꯕꯤꯀꯥ, ꯀꯤꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ ꯑꯩꯗꯤ? ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯂꯛꯄꯗ ꯕꯣꯏꯅꯥꯎ ꯍꯣꯏꯒꯤ ꯄꯥꯔꯇꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯅꯥꯎꯁꯨ ꯁꯤꯜꯚꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯌꯥꯝꯅ ꯀꯥꯛꯅ ꯊꯧꯁꯥꯗꯅ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯐꯝꯈꯤ꯫ ꯕꯣꯏꯅꯥꯎ, ꯑꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯥꯛꯏꯕꯨ, ꯏꯄꯤꯛ ꯄꯤꯛꯇꯅ꯫ ꯑꯀꯥꯁꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯛꯄ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯕꯣꯏꯅꯥꯎ, ꯃꯁꯛꯁꯦ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯗꯤ ꯀꯥꯏꯗꯅꯣꯃ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ꯫ ꯑꯀꯥꯁ, ꯅꯨꯡꯁꯤꯅꯤ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯂꯣꯏ꯫ ꯕꯣꯏꯅꯥꯎꯅ ꯑꯃꯨꯛ, ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯨꯅꯅꯦ ꯃꯤꯠꯇꯒꯤ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯁꯛ ꯀꯥꯛꯄꯤꯁꯤꯅꯅꯦ ꯊꯃꯣꯏꯗꯒꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯕꯨ, ꯑꯩ ꯃꯥꯁꯦ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯤꯠꯀꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯒ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯒ ꯃꯥꯟꯅꯗꯦ꯫